ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯃꯥꯡꯗ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯕ ꯉꯥꯌꯣꯛꯁꯪ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯥꯂꯪꯕ ꯍꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯇꯣꯝꯕ, ꯏꯇꯥꯎ, ꯑꯃꯥꯏꯕꯅ ꯂꯥꯏ ꯈꯨꯔꯨꯝꯈ꯭ꯔꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨ ꯊꯋꯥꯏꯗꯨꯅ ꯂꯃꯟ ꯈꯨꯝꯕ ꯉꯝꯂꯅꯤ꯫ ꯀꯔꯝ ꯇꯧꯁꯤ ꯍꯥꯏꯅꯣ ꯁꯤꯗꯤ ꯏꯇꯥꯎ? ꯆꯟꯗ꯭ꯔꯣ, ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯇꯧꯔꯣꯏ, ꯅꯣꯏ ꯀꯩꯝ ꯄꯥꯈꯠꯀꯅꯨ꯫ ꯑꯃꯥꯏꯕ ꯑꯩꯈꯣꯏꯒꯤ ꯈꯨꯅꯦꯛ ꯑꯃ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯊꯋꯥꯏꯗꯣ ꯐꯥꯖꯤꯟꯍꯟꯈꯤꯕ ꯑꯃꯥꯏꯕ ꯈꯣꯏꯅꯤꯡ ꯂꯩꯔꯤꯁꯤꯗꯤ, ꯃꯥ ꯇꯧꯍꯜꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯊꯧꯕ, ꯍꯣꯏꯅꯦ ꯏꯇꯥꯎ, ꯀꯥꯎꯕꯨ ꯀꯥꯎꯊꯣꯛꯂꯨꯔꯦꯅꯦ ꯑꯩꯗꯤ, ꯑꯃꯥꯏꯕ ꯈꯣꯏꯅꯤꯡ ꯂꯩꯀꯣ꯫ ꯆꯟꯗ꯭ꯔꯣ, ꯑꯗꯨꯗꯤ ꯑꯃꯥꯏꯕ ꯈꯣꯏꯅꯤꯡ ꯍꯣꯏꯗ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ꯫ ꯃꯥ ꯑꯣꯏꯅ ꯈꯣꯏꯔꯝꯍꯜꯂꯒ ꯊꯋꯥꯏꯗꯨ ꯊꯥꯗꯣꯛꯇꯅꯕ ꯇꯧꯍꯜꯂꯨꯁꯤ ꯂꯥꯛꯑꯣ꯫ ꯇꯣꯝꯕ, ꯍꯣꯏ ꯏꯇꯥꯎ, ꯑꯗꯨꯝ ꯍꯥꯏꯅ ꯇꯧꯔꯁꯤ, ꯂꯥꯛꯑꯣ ꯆꯠꯁꯤ꯫ ꯊꯧꯕ, ꯂꯥꯛꯑꯦ, ꯏꯇꯥꯎ ꯂꯥꯛꯑꯣꯍꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯑꯃꯥꯏꯕ ꯈꯣꯏꯅꯤꯡ ꯍꯣꯏꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯇꯛꯌꯦꯠ ꯈꯨꯟꯈꯥ ꯌꯧꯔꯛꯑꯒ ꯃꯥꯂꯪꯕ ꯍꯣꯏꯅ, ꯃꯥꯂꯪꯕ, ꯌꯧꯔꯦ ꯂꯥꯛꯑꯣꯍꯦ, ꯀꯨꯝꯊꯔꯛꯑꯣ꯫ ꯑꯁꯤꯒꯤ ꯉꯥꯌꯣꯛꯁꯪꯁꯤꯅꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ, ꯆꯥꯎꯗ꯭ꯔꯥ ꯑꯁꯦ? ꯑꯕꯦꯊꯣꯏ, ꯍꯣꯏ ꯌꯥꯝ ꯆꯥꯎꯋꯦ, ꯍꯩ ꯂꯩꯁꯨ ꯌꯥꯝ ꯍꯧꯋꯤ, ꯌꯥꯝ ꯐꯖꯩꯅꯦꯍꯦ ꯃꯐꯝꯁꯦ꯫ ꯂꯥꯛꯑꯣ ꯃꯆꯥ ꯊꯣꯏꯕꯤ, ꯂꯥꯛꯑꯣ ꯇꯨ, ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯅꯧꯕꯁꯦ ꯌꯦꯡꯁꯤ ꯂꯥꯛꯑꯣ꯫ ꯊꯥꯖ, ꯍꯣꯏ ꯏꯃꯥ, ꯂꯥꯛꯑꯦ, ꯌꯥꯝ ꯐꯖꯩꯌꯦ ꯃꯐꯝꯁꯦ, ꯂꯩꯁꯨ ꯌꯥꯝ ꯁꯥꯠꯂꯦ꯫ ꯃꯥꯂꯪꯕ, ꯐꯖꯕꯅꯦ, ꯂꯩꯒꯁꯦ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯂꯣꯏ ꯑꯣꯏꯔꯕꯅꯤ ꯍꯧꯖꯤꯛꯇꯤ꯫ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯌꯥꯝ ꯊꯥꯗꯣꯏꯅꯤ, ꯑꯗꯨꯒ ꯉꯥꯁꯨ ꯑꯆꯧ ꯑꯆꯧꯕ ꯊꯥꯗꯗꯣꯏꯅꯤ ꯄꯨꯈ꯭ꯔꯤꯁꯤꯡꯁꯤꯗ꯫ ꯊꯥꯖ, ꯕꯕꯥ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯃꯌꯥꯝ ꯄꯥꯏꯔꯅꯤꯀꯣ ꯉꯥ ꯃꯌꯥꯝꯗꯨ ꯌꯣꯟꯕꯗ? ꯃꯥꯂꯪꯕ ꯅꯣꯛꯂꯒ, ꯍꯣꯏ ꯄꯥꯏꯔꯗꯕꯅꯤ, ꯏꯆꯥꯒꯤ ꯂꯣꯏ ꯑꯣꯏꯗꯣꯏꯅꯤꯀꯣ꯫ ꯑꯕꯦꯊꯣꯏ, ꯑꯩ ꯌꯨꯝꯁꯦ ꯁꯣ ꯍꯥꯡꯂꯨꯈꯤꯒꯦꯀꯣ, ꯑꯗꯨꯒ ꯀꯩꯀꯩ ꯆꯥꯏꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯑꯕꯦꯊꯣꯏ, ꯍꯣꯏ ꯇꯥꯃꯣ, ꯑꯩ ꯁ꯭ꯋꯥꯏꯁꯦ ꯂꯣꯏꯁꯤꯟꯕ ꯍꯧꯔꯛꯂꯒꯦ꯫ ꯃꯥꯂꯪꯕ, ꯍꯣꯏ ꯂꯣꯏꯁꯤꯜꯂꯝꯃꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯨꯝꯗꯨ ꯁꯣ ꯍꯥꯡꯂꯒ ꯆꯪꯒꯦ ꯇꯧꯕꯗ ꯃꯤ ꯑꯃ ꯐꯠ ꯂꯥꯎꯅ ꯆꯦꯟꯈꯤꯕꯗꯧꯅ ꯇꯧꯔꯛꯄꯗꯨꯗ, ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯑꯁꯨꯝꯅ ꯌꯦꯡꯂꯒ ꯆꯪꯂꯒ, ꯑꯁ, ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦ, ꯈꯨꯠꯂꯥꯏꯒ ꯀꯔꯤꯝ ꯂꯩꯇꯖꯥꯠꯂ ꯇꯧꯔꯤꯁꯤꯅ꯫ ꯑꯣ, ꯁꯣꯝꯗ ꯌꯣꯄꯥꯛ ꯑꯃꯗꯤ ꯂꯩꯔꯦ, ꯁꯤꯅ ꯌꯥꯅꯕ ꯍꯥꯟꯅ ꯇꯧꯔꯨꯔꯒꯦ, ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤ꯫ ꯁꯣꯝꯗꯅ ꯃꯤꯐꯠꯇ ꯑꯍꯨꯝꯗꯣ ꯑꯃꯥꯏꯕ ꯈꯣꯏꯅꯤꯡꯒꯤ ꯃꯌꯨꯝ ꯌꯧꯔꯛꯑꯒ, ꯆꯟꯗ꯭ꯔꯣ, ꯀꯅꯥꯝꯕꯨ ꯂꯩꯕ ꯎꯗꯦꯗ ꯏꯇꯥꯎ꯫ ꯇꯣꯝꯕ, ꯂꯩꯔꯝꯒꯅꯤꯍꯦ ꯃꯅꯨꯡꯗ, ꯀꯧꯁꯤꯁꯦ, ꯑꯩ ꯀꯧꯒꯦ ꯍꯦꯛꯇ꯫ ꯇꯥꯗ, ꯍꯣ ꯇꯥꯗ ꯈꯣꯏꯅꯤꯡ ꯂꯩꯕ꯭ꯔꯣ? ꯊꯧꯕ, ꯂꯩꯔꯗꯤ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ ꯇꯥꯗ꯫ ꯈꯣꯏꯅꯤꯡ, ꯂꯩꯌꯦ, ꯀꯅꯥꯅꯣ? ꯑꯩ ꯊꯣꯛꯂꯛꯀꯦꯀꯣ, ꯂꯩꯔꯝꯃꯨꯀꯣ꯫ ꯆꯟꯗ꯭ꯔꯣ, ꯍꯣꯏ ꯇꯥꯗ, ꯊꯣꯛꯄꯤꯔꯛꯑꯣ, ꯈꯤꯇꯪ ꯊꯨꯅ꯫ ꯈꯣꯏꯅꯤꯡꯅ ꯊꯣꯛꯂꯛꯑꯒ, ꯈꯣꯏꯅꯤꯡ, ꯀꯅꯥꯅꯣꯅꯦ? ꯑꯣ, ꯆꯟꯗ꯭ꯔꯣ, ꯅꯣꯏ ꯑꯣꯏꯔꯦ, ꯂꯥꯛꯑꯣ, ꯁꯤꯗ ꯐꯝꯃꯨ ꯂꯥꯎ꯫ ꯆꯟꯗ꯭ꯔꯣ, ꯌꯥꯅꯤ ꯇꯥꯗ, ꯐꯝꯒꯦ, ꯑꯗꯣ ꯇꯥꯗ, ꯋꯥ ꯑꯝꯇ ꯇꯥꯟꯅꯁꯦꯅ ꯂꯥꯛꯏꯅꯤ ꯇꯥꯗꯒꯤꯗ꯫ ꯇꯥꯗꯕꯨ ꯊꯕꯛ ꯑꯆꯤꯟꯕꯒ ꯂꯩꯕ꯭ꯔꯣ ꯇꯥꯗ? ꯈꯣꯏꯅꯤꯡ, ꯂꯩꯇꯦꯅꯦꯍꯦ ꯊꯕꯛ ꯑꯆꯤꯟꯕꯕꯨꯗꯤ, ꯀꯔꯤ ꯇꯥꯟꯅꯁꯦ ꯍꯥꯏꯅꯣ? ꯅꯍꯥꯟꯒꯤ ꯄꯣꯠꯇꯨ ꯃꯌꯥꯏ ꯆꯝꯃꯕꯣ, ꯍꯥ? ꯆꯟꯗ꯭ꯔꯣ, ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯇꯥꯗ, ꯅꯍꯥꯟꯒꯤꯗꯨꯗꯤ ꯃꯌꯥꯏ ꯀꯔꯤꯝ ꯆꯝꯗ꯭ꯔꯤꯌꯦ, ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯦ ꯑꯩꯒꯤ ꯉꯥꯌꯣꯛꯁꯪꯗꯨ ꯁꯤꯠꯈ꯭ꯔꯦ ꯇꯥꯗ꯫ ꯈꯣꯏꯅꯤꯡ, ꯍꯥ, ꯐꯔꯦꯗ꯫ ꯆꯟꯗ꯭ꯔꯣ, ꯑꯗꯨ ꯂꯩꯔꯤꯕ ꯃꯤꯗꯨ ꯉꯁꯤ ꯂꯥꯛꯑꯦ, ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛ ꯇꯧꯔꯒ ꯂꯥꯏ ꯈꯣꯏꯔꯝꯅꯤ ꯍꯥꯏꯌꯦ ꯇꯥꯗ꯫ ꯑꯇꯣꯞꯄ ꯑꯃꯥꯏꯕꯅ ꯈꯣꯏꯔꯝꯃꯗꯤ ꯊꯋꯥꯏꯗꯨ ꯁꯣꯏꯗꯅ ꯅꯥꯟꯊꯣꯛꯈꯤꯕ ꯇꯥꯔꯦ, ꯇꯥꯗ ꯑꯗꯨꯅ ꯇꯥꯗꯅ ꯂꯥꯏꯗꯨ ꯈꯣꯏꯔꯝꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕ ꯂꯥꯛꯏꯅꯦ ꯇꯥꯗ꯫ ꯈꯣꯏꯅꯤꯡ, ꯆꯨꯝꯃꯤ, ꯑꯇꯣꯞꯄꯅ ꯂꯥꯏ ꯈꯣꯏꯔꯝꯈ꯭ꯔꯗꯤ ꯊꯋꯥꯏꯗꯣ ꯀꯔꯤꯒꯨꯝꯕ ꯊꯥꯗꯣꯛꯈ꯭ꯔꯕꯗꯤ ꯅꯣꯏꯗ ꯅꯠꯇꯦ ꯑꯩꯁꯨ ꯐꯔꯛ ꯇꯥꯔꯛꯇꯧꯔꯤꯕꯅꯤ, ꯅꯥꯟꯊꯣꯛꯇꯅꯕ ꯑꯩꯅ ꯈꯣꯏꯔꯝꯃꯒꯦ ꯑꯃꯨꯛ, ꯑꯩ ꯄꯣꯠ ꯆꯩ ꯂꯧꯊꯣꯛꯂꯨꯈꯤꯒꯦ, ꯂꯩꯔꯝꯃꯨꯀꯣ꯫ ꯇꯣꯝꯕ, ꯍꯣꯏ ꯇꯥꯗꯅ ꯈꯔ ꯈꯣꯏꯔꯝꯕꯤꯔꯣꯀꯣ꯫ ꯍꯣꯏ, ꯑꯩ ꯄꯣꯠ ꯆꯩ ꯂꯧꯊꯣꯛꯂꯨꯈꯤꯒꯦ, ꯂꯩꯔꯝꯃꯨꯀꯣ꯫ ꯁꯣꯝꯗꯅ ꯉꯥꯌꯣꯛꯁꯪꯗꯨꯗ ꯃꯥꯂꯪꯕ ꯍꯣꯏ, ꯃꯥꯂꯪꯕ, ꯑꯕꯦꯊꯣꯏ, ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ, ꯆꯥ ꯈꯤꯇ ꯂꯣꯜꯂꯨꯆꯣꯗꯅ ꯅꯪꯕꯣ꯫ ꯑꯕꯦꯊꯣꯏ, ꯍꯣꯏ ꯇꯥꯃꯣ, ꯑꯩ ꯂꯣꯜꯂꯨꯈꯤꯒꯦ꯫ ꯏꯆꯥ ꯊꯣꯏꯕꯤ, ꯃꯃꯥꯒ ꯆꯥ ꯂꯣꯜꯂꯨꯁꯤ ꯂꯥꯛꯑꯣ꯫ ꯊꯥꯖ, ꯍꯣꯏ ꯃꯃꯥ, ꯂꯥꯛꯀꯦ꯫ ꯑꯕꯦꯊꯣꯏꯅ ꯑꯁꯨꯝꯅ ꯆꯥ ꯂꯣꯜꯂꯤꯉꯩꯗ ꯃꯤ ꯑꯃ ꯆꯠꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯄꯗꯨꯗ ꯑꯕꯦꯊꯣꯏꯅ, ꯀꯅꯥ ꯑꯣꯏꯖꯥꯠꯅꯣꯅꯦ?
ꯇꯥꯟꯖꯥꯗꯨꯗ ꯃꯥꯂꯪꯕꯁꯨ ꯆꯪꯂꯛꯄꯗꯨꯗ ꯃꯥꯂꯪꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯑꯕꯦꯊꯣꯏꯅ ꯑꯁ ꯑꯩꯗꯤ ꯀꯅꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯔꯦ ꯇꯥꯃꯣ ꯑꯣꯏꯔ ꯂꯩꯔꯝꯃꯦ ꯃꯥꯂꯪꯕ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯃꯨꯛ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯤꯗꯨꯅ ꯑꯕꯦꯊꯣꯏ ꯀꯔꯤꯝ ꯇꯧꯗꯦꯗ ꯇꯥꯃꯣ ꯃꯥꯂꯪꯕ ꯏꯆꯥ ꯊꯣꯏꯕꯤꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯅꯪꯒ ꯆꯪꯃꯤꯟꯅꯈꯤꯕꯗꯥꯏꯅꯦ ꯑꯕꯦꯊꯣꯏ ꯃꯥꯗꯤ ꯂꯥꯛꯁꯨ ꯂꯥꯛꯇꯅ ꯑꯩꯒꯤ ꯅꯥꯛꯇꯗꯤ ꯑꯗꯨꯗꯤ ꯃꯥꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯃꯥꯂꯪꯕ ꯃꯄꯥꯟꯗꯁꯨ ꯂꯩꯇꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯃꯥꯗꯤ ꯏꯆꯥꯊꯣꯏꯕꯤ ꯅꯪꯕꯨ ꯀꯗꯥꯏ ꯂꯩꯒꯦ ꯑꯁꯨꯝꯅ ꯀꯧꯔꯒ ꯊꯤꯔꯛꯄꯗ ꯊꯥꯕꯜ ꯂꯩꯕꯨ ꯐꯨꯝꯈꯤꯕ ꯀꯥꯗꯨꯗ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯨꯗ ꯑꯕꯦꯊꯣꯏ ꯇꯥꯃꯣ ꯁꯤꯒꯤ ꯀꯥꯁꯤꯗ ꯅꯣꯛꯄ ꯃꯈꯣꯜ ꯑꯃ ꯇꯥꯏꯌꯦ ꯑꯝꯇ ꯆꯪꯁꯤꯜꯂꯛꯑꯣ ꯃꯥꯂꯪꯕ ꯍꯣꯏ ꯆꯪꯂꯣ ꯌꯦꯡꯁꯤ ꯌꯦꯡꯂꯨꯕꯗ ꯃꯤ ꯑꯃꯒ ꯑꯣꯟꯁꯤꯟꯅꯔꯒ ꯅꯣꯛꯄꯒꯤ ꯇꯥꯏꯞꯇ ꯂꯩꯔꯝꯕꯗꯨꯗ ꯄꯥꯈꯠꯅ ꯏꯆꯥꯊꯣꯏꯕꯤ ꯅꯪꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ ꯕꯕꯥ ꯍꯣꯏꯅ ꯉꯁꯥꯏꯗꯩ ꯀꯧꯕꯁꯦ ꯇꯥꯗꯕ꯭ꯔꯣ ꯅꯪꯕꯣ ꯊꯥꯖ ꯇꯥꯏꯌꯦ ꯕꯕꯥ ꯅꯦꯅꯦꯅ ꯈꯨꯝꯒꯅꯨ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯈꯨꯝꯗ꯭ꯔꯤꯕ ꯃꯥꯂꯪꯕ ꯀꯅꯥꯒꯤ ꯅꯦꯅꯦꯅꯣꯅꯦ ꯀꯗꯥꯏꯗꯒꯤ ꯅꯦꯅꯦꯅꯣ ꯃꯃꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯅꯤ ꯂꯩꯔꯤꯁꯦ ꯑꯕꯦꯊꯣꯏ ꯀꯗꯥꯏꯗꯒꯤ ꯅꯦꯅꯦꯅꯣ ꯀꯅꯥꯝ ꯂꯩꯇꯦꯀꯣ ꯂꯥꯛꯑꯣ ꯑꯁꯣꯝꯗ ꯊꯣꯛꯂꯁꯤ ꯃꯈꯣꯏꯅ ꯊꯣꯛꯈꯤꯕꯗꯨꯗ ꯊꯥꯕꯜꯂꯩ ꯁꯥꯎꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯑꯦ ꯁꯣꯝꯗ ꯆꯟꯗ꯭ꯔꯣ ꯍꯣꯏꯒ ꯑꯃꯥꯏꯕ ꯈꯣꯏꯅꯤꯡꯒ ꯉꯥꯌꯣꯛꯁꯪ ꯑꯗꯨꯗ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯂꯥꯛꯏ ꯆꯟꯗ꯭ꯔꯣ ꯇꯥꯗꯅ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨꯀꯣ ꯊꯋꯥꯏꯁꯦ ꯃꯐꯝꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅꯕ ꯑꯩꯈꯣꯏꯗ ꯂꯃꯟ ꯈꯨꯝꯗꯅꯕ ꯇꯧꯕꯤꯌꯨ ꯑꯩ ꯁꯦꯜ ꯃꯇꯤꯛ ꯆꯥꯅ ꯄꯤꯒꯅꯤ ꯇꯥꯗ ꯈꯣꯏꯅꯤꯡ ꯍꯣꯏꯗ ꯑꯩꯁꯨ ꯈꯪꯉꯤꯗ ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯒꯦꯁꯦ ꯌꯧꯁꯤꯜꯂꯛꯑꯦ ꯇꯨꯃꯤꯟ ꯂꯩꯔꯣꯔꯀꯣ ꯆꯟꯗ꯭ꯔꯣ ꯍꯣꯏ ꯇꯥꯗ ꯌꯧꯔꯦ ꯆꯪꯁꯤꯜꯂꯛꯑꯣ ꯇꯥꯗ ꯑꯩ ꯀꯧꯖꯒꯦꯀꯣ ꯃꯥꯂꯪꯕ ꯏꯇꯥꯎ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯇꯥꯗ ꯑꯃꯥꯏꯕꯁꯨ ꯂꯥꯛꯑꯦ ꯃꯥꯂꯪꯕ ꯇꯥꯔꯦ ꯏꯇꯥꯎ ꯑꯕꯦꯊꯣꯏ ꯏꯇꯥꯎ ꯍꯣꯏ ꯂꯥꯛꯑꯦ ꯑꯃꯥꯏꯕꯁꯨ ꯂꯥꯛꯑ ꯃꯥꯜꯂꯦ ꯂꯥꯛꯑꯣꯍꯦ ꯑꯕꯦꯊꯣꯏ ꯍꯣꯏ ꯂꯥꯛꯆꯔꯦ ꯇꯥꯃꯣ ꯃꯥꯂꯪꯕ ꯏꯇꯥꯎ ꯂꯥꯎ ꯀꯥꯈꯠꯄꯤꯔꯛꯑꯣ ꯑꯣꯖꯥ ꯑꯃꯥꯏꯕꯁꯨ ꯌꯧꯕꯤꯔꯛꯑꯦꯗꯅ ꯏꯇꯥꯎꯗ ꯌꯥꯝ ꯋꯥꯕꯤꯔꯦ ꯑꯩꯒꯤꯗꯃꯛꯇ ꯆꯟꯗ꯭ꯔꯣ ꯋꯥꯗꯗꯤ ꯀꯩꯅꯣ ꯏꯇꯥꯎꯒꯤꯕꯣ ꯇꯥꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯕꯤꯔꯁꯤ ꯈꯣꯏꯅꯤꯡ ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯒꯦ ꯄꯣꯠ ꯆꯩ ꯈꯩ ꯁꯨꯔꯕ ꯑꯕꯦꯊꯣꯏ ꯁꯨꯔꯦ ꯑꯣꯖꯥ ꯑꯃꯥꯏꯕ ꯈꯣꯏꯅꯤꯡ ꯑꯗꯨꯗꯤ ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯒꯦꯀꯣ ꯂꯥꯡꯒꯅꯨꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯟꯇ꯭ꯔ ꯈꯔ ꯁꯤꯖꯤꯟꯅꯔꯒ ꯊꯋꯥꯏꯗꯨ ꯐꯥꯖꯤꯟꯅꯕ ꯇꯧꯔꯤ ꯑꯗꯨꯕꯨ ꯉꯁꯥꯏ ꯊꯥꯖꯅ ꯊꯣꯡ ꯍꯥꯡꯂꯨꯕꯗꯒꯤ ꯊꯋꯥꯏꯗꯨ ꯃꯄꯥꯟꯗ ꯄꯥꯏꯊꯣꯛꯇꯨꯅ ꯂꯩꯈꯤꯕ ꯑꯗꯨ ꯑꯃꯥꯏꯕꯅ ꯈꯪꯍꯧꯗꯕꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯒ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯀꯣ ꯑꯩꯅ ꯂꯣꯏꯅ ꯈꯣꯏꯔꯝꯕꯤꯔꯕꯅꯤ ꯌꯥꯔꯅꯤ ꯃꯥꯂꯪꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯇꯥꯗ ꯑꯗꯨꯗꯤ ꯑꯣꯖꯥ ꯑꯃꯥꯏꯕꯁꯦ ꯁꯦꯜꯁꯦ ꯌꯥꯝꯗꯤ ꯌꯥꯝꯖꯗ꯭ꯔꯦ ꯁꯤ ꯂꯧꯁꯤꯟꯕꯤꯌꯨꯀꯣ ꯈꯣꯏꯅꯤꯡ ꯌꯥꯔꯦ ꯌꯥꯝꯕꯨ ꯌꯥꯝꯃꯟꯈ꯭ꯔꯦꯗ ꯃꯥꯂꯪꯕ ꯑꯗꯣ ꯆꯥꯒ ꯊꯛꯈꯤꯁꯦ ꯀꯣ ꯏꯇꯥꯎ ꯑꯕꯦꯊꯣꯏ ꯆꯥꯒ ꯄꯨꯔꯛꯑꯣ ꯏꯇꯥꯎ ꯍꯣꯏꯒꯤ ꯑꯕꯦꯊꯣꯏ ꯄꯨꯔꯛꯑꯦ ꯑꯣꯖꯥ ꯑꯃꯥꯏꯕ ꯆꯥ ꯊꯛꯁꯦ ꯇꯥꯃꯣ ꯍꯣꯏꯒꯤꯁꯨ ꯁꯤꯗ ꯊꯝꯖꯔꯒꯦꯀꯣ ꯆꯟꯗ꯭ꯔꯣ ꯆꯥꯁꯨ ꯌꯥꯝꯅ ꯍꯥꯎꯈ꯭ರೆ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯣꯖꯥ ꯆꯠꯁꯤꯔꯥ ꯈꯣꯏꯅꯤꯡ ꯍꯣꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯇꯣꯝꯕ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯏꯇꯥꯎ ꯃꯥꯂꯪꯕ ꯍꯣꯏ ꯏꯇꯥꯎ ꯂꯩꯍꯧꯔꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯕꯦꯊꯣꯏ ꯂꯣꯏꯁꯤꯜꯂꯣ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯃꯨꯛ ꯂꯥꯛꯑꯒ ꯂꯩꯗꯣꯏꯅꯤ ꯃꯐꯝꯁꯤꯗ ꯑꯕꯦꯊꯣꯏ ꯍꯣꯏ ꯇꯥꯃꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯂꯣꯏꯔꯦ ꯃꯥꯂꯪꯕ ꯍꯣꯏꯅ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯈꯤꯕꯗꯨ ꯊꯥꯕꯜꯂꯩꯒꯤ ꯊꯋꯥꯏꯅ ꯌꯥꯝ ꯁꯥꯎꯅ ꯌꯦꯡꯉꯒ ꯂꯩꯍꯧꯏ ꯆꯟꯗ꯭ꯔꯣ ꯍꯣꯏꯗꯨ ꯂꯝꯕꯤꯗ ꯇꯥꯗ ꯌꯨꯝ ꯍꯟꯕꯗꯣ ꯊꯦꯡꯅ ꯍꯟꯕ ꯌꯥꯒꯗ꯭ꯔꯣ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯈꯔ ꯇꯧꯔꯨꯁꯤ ꯍꯥꯏꯕꯕꯨ ꯀꯩ ꯍꯥꯏꯒꯦ ꯇꯥꯗ ꯈꯣꯏꯅꯤꯡ ꯌꯥꯏꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯦꯛꯇ ꯇꯧꯊꯔꯨꯔꯁꯤ ꯂꯥꯛꯑꯣ ꯇꯣꯝꯕ ꯍꯣꯏ ꯂꯥꯛꯑꯣ ꯏꯇꯥꯎ ꯍꯣꯏꯗ ꯍꯦꯛꯇ ꯄꯨꯜꯂꯁꯤ ꯉꯁꯤꯗꯤ ꯆꯟꯗ꯭ꯔꯣ ꯍꯣꯏ ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯇꯧꯔꯨꯔꯁꯤ ꯂꯥꯛꯑꯣ ꯊꯧꯕ ꯍꯣꯏ ꯂꯥꯛꯑꯦ ꯏꯇꯥꯎ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12:30 ꯇꯥꯔꯛꯄ ꯑꯗꯥꯏꯗꯅꯤ ꯆꯟꯗ꯭ꯔꯣ ꯍꯣꯏꯒꯤ ꯈꯣꯡꯕꯨꯔꯣꯏ ꯑꯅꯤꯗꯨꯒ ꯑꯃꯥꯏꯕ ꯈꯣꯏꯅꯤꯡꯕꯨ ꯌꯨꯝꯗ ꯊꯤꯜꯂꯨꯕ ꯍꯜꯂꯛꯄꯗ ꯉꯥꯌꯣꯛꯁꯥꯡꯗꯨ ꯐꯥꯎꯔꯒ ꯍꯜꯂꯛꯄꯗꯨꯗ ꯊꯥꯕꯜꯂꯩꯒꯤ ꯊꯋꯥꯏꯗꯨ ꯃꯄꯥꯟꯗꯨꯗ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ ꯊꯧꯕꯅ ꯆꯟꯗ꯭ꯔꯣ ꯏꯇꯥꯎ ꯅꯕꯥꯅꯤꯗꯤ ꯑꯗꯨꯝ
ꯇꯣꯝꯕ ꯅꯊꯟꯇ ꯆꯠꯄ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯏꯇꯥꯎꯒꯤꯗ ꯄꯨꯟꯅ ꯂꯩꯔꯨ ꯇꯥꯕ ꯆꯟꯗ꯭ꯔꯣ ꯍꯣꯏꯅꯦ ꯑꯗꯨꯅ ꯐꯔꯅꯤ ꯂꯩꯔꯨꯔꯁꯦ ꯉꯁꯤꯗꯤ ꯑꯩꯒꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯗꯨꯒ ꯍꯌꯦꯡꯗꯒꯤ ꯏꯝꯐꯥꯜꯗ ꯆꯠꯅꯕ ꯉꯟꯅ ꯊꯧꯕ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ ꯉꯁꯤꯗꯒꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯨꯔꯁꯤ ꯍꯌꯦꯡ ꯀꯧꯅꯗꯅꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯀꯤꯅ ꯀꯤꯅ ꯌꯦꯡꯂꯛꯄꯗ ꯉꯥꯌꯣꯛꯁꯪꯗꯨꯒꯤ ꯂꯝꯕꯤꯗ ꯊꯥꯕꯜꯂꯩꯒꯤ ꯊꯋꯥꯏꯅ ꯁꯥꯎꯅ ꯌꯦꯡꯂꯛꯄꯗꯨ ꯍꯦꯛ ꯎꯔꯨꯕꯗ ꯑꯁꯤ ꯀꯩꯅꯣꯍꯦ ꯏꯇꯥꯎ ꯑꯁꯤꯗ ꯀꯩꯅꯣꯝ ꯂꯩꯔꯦ ꯃꯇꯥꯎ ꯑꯅꯤꯅ ꯌꯦꯡꯕꯗꯗꯤ ꯀꯔꯤꯝꯇ ꯎꯗꯕ ꯑꯗꯨꯗ ꯆꯟꯗ꯭ꯔꯣ ꯀꯗꯥꯏꯅꯣ ꯀꯔꯤ ꯂꯩꯔꯤꯅꯣ ꯀꯔꯤꯝ ꯂꯩꯇꯦꯀꯣ ꯏꯇꯥꯎ ꯅꯪꯅ ꯄꯥꯈꯟꯗ ꯈꯟꯖꯤꯟꯕꯒꯤ ꯑꯣꯏꯔꯝꯅꯤ ꯊꯥꯕꯜꯂꯩꯒꯤ ꯊꯋꯥꯏꯗꯨ ꯐꯥꯖꯠꯈ꯭ꯔꯗꯨꯗꯤ ꯃꯅꯨꯡꯗ ꯂꯥꯛꯑꯣꯁꯦ ꯀꯥꯟꯅꯗꯦ ꯆꯠꯂꯁꯤ ꯊꯧꯕ ꯑꯩꯅ ꯄꯥꯈꯟꯗ ꯈꯟꯖꯤꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯆꯠꯁꯤ ꯃꯁꯤ ꯍꯥꯏꯔꯒ ꯆꯠꯈꯤꯕ ꯑꯗꯨꯗ ꯊꯥꯕꯜꯂꯩꯒꯤ ꯊꯋꯥꯏꯗꯨꯅ ꯁꯥꯎꯅ ꯑꯩꯅ ꯉꯁꯤꯒꯤꯗꯤ ꯊꯥꯕꯤꯔꯕꯅꯤ ꯅꯣꯏ ꯑꯍꯨꯝ ꯑꯩ ꯍꯧꯖꯤꯛꯇꯤ ꯏꯅꯤꯡ ꯏꯈꯥ ꯇꯝꯂꯦ ꯅꯈꯣꯏꯕꯨ ꯂꯦꯝꯅ ꯈꯛ ꯁꯨꯡꯊꯥ ꯊꯥꯔꯣꯏ ꯅꯈꯣꯏ ꯈꯪꯅꯤ ꯃꯊꯪꯗꯗꯤ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯒ ꯊꯥꯕꯜꯂꯩꯒꯤ ꯏꯃꯨꯡꯗꯅꯤ ꯆꯥꯎꯕ ꯃꯃꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯍꯧꯒꯠꯂꯁꯤꯁꯦ ꯅꯣꯡꯉꯥꯜꯂꯦꯁꯦ ꯆꯥꯁꯦ ꯁꯤꯗ ꯊꯝꯃꯒꯦ ꯊꯛꯇꯣꯛꯑꯣꯀꯣ ꯊꯔꯣ ꯍꯣꯏ ꯃꯈꯣꯏ ꯕꯕꯥ ꯊꯝꯕꯤꯔꯝꯃꯣ ꯑꯩ ꯊꯛꯑꯒꯦ ꯑꯗꯣ ꯃꯈꯣꯏ ꯕꯕꯥꯕꯨ ꯊꯕꯛ ꯆꯠꯄꯤꯗꯣꯏ ꯅꯠꯇ꯭ꯔꯣ ꯆꯥꯎꯕ ꯍꯣꯏ ꯁꯤꯗ ꯊꯝꯃꯦꯀꯣ ꯑꯩꯁꯨ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯆꯥꯛ ꯂꯣꯏꯁꯤꯜꯂꯝꯃꯒ ꯆꯠꯂꯒꯦ ꯇꯧꯕꯅꯤ ꯊꯔꯣ ꯍꯣꯏ ꯃꯈꯣꯏ ꯕꯕꯥ ꯆꯥꯛ ꯂꯣꯏꯕꯤꯔꯒ ꯆꯥꯔꯒ ꯆꯠꯄꯤꯔꯣ ꯍꯦꯛ ꯆꯥꯎꯕ ꯍꯣꯏ ꯑꯩ ꯆꯥꯛ ꯂꯣꯏꯁꯤꯟꯈꯤꯒꯦꯀꯣ ꯑꯗꯨꯗꯤ ꯊꯔꯣ ꯍꯣꯏ ꯂꯣꯏꯁꯤꯟꯕꯤꯔꯨꯔꯣ ꯁꯣꯝꯗꯅ ꯃꯥꯂꯪꯕꯒꯤ ꯏꯃꯨꯡꯗꯅꯤ ꯃꯥꯂꯪꯕ ꯏꯆꯥ ꯊꯣꯏꯕꯤꯗꯤ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯕꯣ ꯑꯕꯦꯊꯣꯏ ꯆꯠꯈ꯭ꯔꯦ ꯇꯥꯃꯣ ꯑꯗꯣ ꯇꯥꯃꯣ ꯊꯕꯛ ꯆꯠꯊꯣꯛꯀꯗꯕꯒ ꯂꯩꯕ꯭ꯔꯣ ꯃꯥꯂꯪꯕ ꯉꯁꯤꯗꯤ ꯑꯩ ꯊꯕꯛ ꯆꯠꯂꯔꯣꯏ ꯂꯩꯇꯦ ꯅꯪꯕꯨ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯕꯦꯊꯣꯏ ꯇꯥꯃꯣꯁꯨ ꯊꯕꯛ ꯂꯩꯇ꯭ꯔꯕꯅꯤꯅ ꯌꯨꯝꯗꯅꯤ ꯑꯩꯈꯣꯏ ꯉꯥꯟꯕꯗꯣ ꯗꯣꯛꯇꯔꯗ ꯑꯝꯇ ꯌꯦꯡꯕꯤꯔꯨꯁꯦ ꯍꯥꯏꯕ ꯃꯥꯂꯪꯕ ꯌꯥꯏꯌꯦ ꯉꯥꯟꯕꯗꯣ ꯗꯣꯛꯇꯔꯗ ꯄꯨꯕꯤꯔꯨꯔꯁꯦ ꯑꯩꯁꯨ ꯍꯥꯏꯒꯦꯅ ꯇꯧꯔꯝꯕꯅꯤ ꯅꯪꯅ ꯍꯧꯗꯣꯔꯛꯑꯦ ꯐꯔꯦ ꯂꯣꯏꯁꯤꯜꯂꯨꯔꯣ ꯑꯩꯗꯤ ꯂꯣꯏꯔꯕꯅꯤ ꯆꯠꯊꯣꯛꯂꯨꯔꯁꯤ ꯑꯗꯨꯗꯤ ꯑꯕꯦꯊꯣꯏ ꯍꯣꯏ ꯇꯥꯃꯣ ꯑꯗꯨꯗꯤ ꯑꯩ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦꯀꯣ ꯃꯥꯂꯪꯕ ꯍꯣꯏ ꯑꯩ ꯒꯥꯔꯤ ꯊꯧꯗꯣꯛꯂꯝꯃꯒꯦꯀꯣ ꯊꯧꯂꯛꯑꯣ ꯑꯕꯦꯊꯣꯏ ꯍꯣꯏ ꯇꯥꯃꯣ ꯁꯣꯝꯗꯅ ꯑꯕꯦꯊꯣꯏꯒꯤ ꯃꯄꯥꯝꯗꯅꯤ ꯁꯅꯥꯍꯟ ꯍꯩ ꯃꯃꯥ ꯅꯆꯥ ꯅꯨꯄꯥꯗꯨꯕꯨ ꯂꯣꯏꯁꯤꯟꯈ꯭ꯔꯕꯣ ꯆꯥꯛꯀ ꯄꯤꯖꯈ꯭ꯔꯕꯣ ꯅꯪꯕꯣ ꯂꯇꯥ ꯅꯆꯥ ꯅꯨꯄꯥꯗꯣ ꯂꯣꯏꯁꯤꯟꯈꯤꯕꯅꯤ ꯆꯥꯛꯇꯤ ꯆꯥꯗ꯭ꯔꯤ ꯃꯣꯏ ꯕꯕꯥꯅ ꯆꯥꯛ ꯆꯥꯅꯕ ꯑꯝꯇ ꯀꯧꯕꯤꯔꯛꯑꯣ ꯅꯆꯥ ꯅꯨꯄꯥꯗꯨꯒ ꯄꯨꯟꯅ ꯆꯥꯊꯣꯛꯅꯕ ꯁꯅꯥꯍꯟ ꯍꯣꯏ ꯀꯧꯔꯛꯑꯒꯦ ꯑꯩ ꯅꯪ ꯆꯥꯛꯇꯣ ꯊꯤꯔꯝꯃꯣꯀꯣ ꯂꯇꯥ ꯍꯣꯏ ꯃꯣꯏ ꯕꯕꯥ ꯊꯤꯔꯝꯂꯒꯦ ꯁꯣꯝꯗꯅ ꯃꯄꯥꯅ ꯃꯆꯥ ꯀꯧꯕ ꯆꯪꯂꯛꯄ ꯁꯅꯥꯍꯟ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯂꯣꯏꯔꯕꯣ ꯂꯣꯏꯁꯤꯟꯕ ꯉꯥꯟꯕ ꯂꯣꯏꯔꯦ ꯕꯕꯥ ꯑꯩ ꯂꯣꯏꯁꯤꯟꯕꯗꯤ ꯏꯆꯦ ꯍꯣꯏ ꯂꯥꯛꯑꯕꯣ ꯕꯕꯥ ꯁꯅꯥꯍꯟ ꯂꯥꯛꯇ꯭ꯔꯤꯌꯦ ꯅꯆꯦ ꯍꯣꯏꯗꯤ ꯑꯗꯣ ꯅꯃꯥꯅ ꯆꯥꯛ ꯊꯤꯍꯧꯔꯦ ꯆꯥꯊꯣꯛꯂꯨꯔꯁꯤ ꯂꯥꯛꯑꯣ ꯉꯥꯟꯕ ꯑꯩꯗꯤ ꯏꯆꯦ ꯂꯥꯛꯑꯕꯣꯏ ꯅꯤꯡꯂꯨꯔꯦ ꯍꯣꯏ ꯕꯕꯥ ꯆꯥꯊꯣꯛꯂꯨꯔꯁꯤ ꯂꯥꯛꯑꯣ ꯕꯕꯥ ꯁꯣꯝꯗꯅ ꯃꯥꯂꯪꯕ ꯍꯣꯏꯗꯨ ꯑꯕꯦꯊꯣꯏ ꯍꯣꯏ ꯌꯧꯔꯛꯂꯕ ꯃꯇꯨꯡ ꯃꯥꯂꯪꯕ ꯑꯗꯣ ꯑꯩꯗꯤ ꯒꯥꯔꯤꯗ ꯑꯗꯨꯝ ꯂꯩꯔꯝꯂꯒꯦꯀꯣ ꯅꯪꯅ ꯉꯥꯟꯕꯗꯣ ꯄꯨꯊꯣꯔꯛꯑꯣ ꯑꯕꯦꯊꯣꯏ ꯍꯣꯏ ꯇꯥꯃꯣ ꯂꯩꯕꯤꯔꯝꯃꯣ ꯑꯩ ꯉꯥꯟꯕ ꯄꯨꯔꯛꯑꯒꯦ ꯑꯕꯦꯊꯣꯏꯅ ꯆꯪꯂꯛꯂꯒ ꯉꯥꯟꯕ ꯅꯪꯕꯨ ꯂꯣꯏꯔꯕꯣ ꯏꯆꯦ ꯂꯥꯛꯑꯦ ꯉꯥꯟꯕ ꯏꯆꯦ ꯑꯩ ꯆꯥꯛ ꯆꯥꯔꯤꯌꯦ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯅꯦ ꯑꯕꯦꯊꯣꯏ ꯍꯣꯏ ꯆꯥꯊꯣꯛꯑꯣ ꯑꯗꯨꯗꯤ ꯏꯃꯥ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯂꯇꯥ ꯉꯁꯤꯒꯤ ꯄꯥꯡꯅ ꯁꯥꯅꯕ ꯏꯔꯣꯟꯖꯜꯂꯦ ꯍꯦꯛꯇ ꯅꯪꯕꯨ ꯆꯥꯔꯛꯑꯕꯣ ꯑꯕꯦꯊꯣꯏ ꯏꯃꯥ ꯑꯩꯕꯨꯗꯤ ꯆꯥꯔꯛꯑꯦ ꯑꯗꯣ ꯃꯄꯥꯟꯗ ꯇꯥꯃꯣꯁꯨ ꯂꯩꯍꯧꯔꯤ ꯉꯥꯟꯕ ꯂꯣꯏꯔꯗꯤ ꯆꯠꯁꯤꯜꯂꯛꯑꯣ ꯉꯥꯟꯕ ꯂꯣꯏꯔꯦ ꯏꯆꯦ ꯆꯠꯁꯦ ꯏꯃꯥ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦꯀꯣ ꯂꯇꯥ ꯍꯣꯏ ꯆꯠꯂꯨꯔꯣ ꯄꯨꯟꯅ ꯆꯠꯈꯤꯔꯝꯃꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ